Hi everyone, welcome back. First of all, a very happy Diwali to each and every one of you. Aduga ngasigi reading asidi November ahead ki energy reading oidoine haidi November mansida kari energy na sound tawi habado oracle energy cards tawraga yengdoine ba. Aduga November gi oiba what will happen in November haiba adugi tarot card reading dudi I day after tomorrow gumana thagacherke haidi adududi yamna ju sangani aduga ngasido aina card anova mo order taweba adu card tugi unboxing video duga energy reading si goina tawrise like energy reading sina kitang ten bo obagi natraga di video jam sangani na si soina tawjabane bako aduga what will happen in November habado thenga su thengna ai hangchit kumba sungsoi soidena hapcharake. So for today ngasi November ahead energy reading se adum like pile ahung khaidoga pile do mayamna apamba khanbiraga adudagi card pick tawraga reading tawbodo adu maina tawdoine. Aduga sisidu general reading oibanina yam ka hena personally resonate tawdabasu yai aduna personal reading gumba tawbiningadi ai Instagram niktagi description box adum sungsai soidana hapcharamge aduda dum mayamna changaga DM tawbiraga appointment adum book tawbiba yagani aduga kanamtang saidokcharamge ko haidi aina smaina personal reading gi damakta Instagram da message sabiro kholo habado aduda adum mayamna ma thabire aduga paid reading oi habase mayamna adum ayamba khangbiramgani ado khangbi daba yawe haidi adum reading tawge khotke haraga aina paid reading oye habadagi adum message halakida bu jawa adu budi yare bako adu tabida paid reading oye har matungda YouTube tadi kemta haidena haiba ma yaw e bako ani ohum ado aina YouTube ta haida bagi maramdi adum paid reading je personal reading je adum aigi account do like Instagram account do changma matamda paid reading haina adum tharaga yawbune ba aduga aigi card se playing card tawna di tawbana tabanina haidi kitang adum pricey oye ba aduna card leibada adai plus aigi time and energy da thadaraga yengbanina ai so minimal amount do lawjabane aduna sigi damanta mayamna warawidana ba haijari aduga hoi so gasigi di pal reading haidi pick a pal reading se hawase aduga before that let's watch the unboxing video together. So let's get into the video. So box sida leijari ado ay blade na adum hangdok charage ko aduga manungda kamain tawi habado yengminarse kaino yam chawba mali card se haidi aina review yengbadadi pick paman bane haba aduga box yengu ku chawse ado smaina tawe maningsna kitang di mo sticker ko mana pakpai mali kitang di mot pai labda tawe ko ado kasu kaide adum si hangdok minaraga manungda na kamain tawi habado yengminarse kaino yam phajai sisina kaino ne guidebook ne bako haidi card chingi oiba general meaning yawi ne sisida ado sidi ai ko na adum yengjarage so card se to ko box yam phajai haba jewelry box kamale haidi suma fancy oda box yam pame ba id ko aduna smaina tawamni budi khangde hana duga card chidi adum manungda kitang pick tak tawna yame ado pick tak taw bas ni hena pamjai haidi ai do khut to pick panina ko card to shuffle gum taw bada pasina nungai ba ado shuffle tawraga yengse card chu yam colorful oye haidi ai ni hek pamba do thoe aduga si shuffle taw bas yamna soft oraga nungai card se ado ai mathangi reading da si card se sijinaraga sungsoi soidana dum tawjarake adum mathangi November head reading do sina tawjarake bako ado ngasi ga di unboxing video se matang swaida loishinjarage adum aina yam pamjabadu oire. So ahan mapal na tragana sige ideal figure se pick tawi basinduge energy card ani pick towers se haidi November gi starting amadi ending da kai energy na surround tawge habado sige card sing na haraka doine ado ai randomly card ani idum pick tawjarage The silence hariba card na November gi ahan bahawak pasar ki damakta energy orani duga ani shuba energy shina future hariba energy card che tholeba ko
So card anisina kay hai no haibado ay amamam to ina explain tawjarage ahanba pile A or sigi like ideal figure se khani ba singi damakta November gi starting da kwa the silence haiba energy card china surround taweba the silence haiba energy card china kai hai gi ha matamna November gi horak pasida kwa starting jida conflicts kuma misunderstanding kuma khara thokpa yai na haiba haidi pile A khani ba singi damakta kwa haidi mina wa hai somna wa amangangu ba matamda mina lana lobi ba lana interpret tawbikibagumba adagi kaishu laitaba wa machadagi conflict kumba thokpa adugumba khara theinarappa yaiba aduna adugumba conflict or misunderstanding dagi avoid tawnabagi damta kaidogadagi hamatamda silent oina leibiyo haiba haidi group discussion gumba or like kainoma mingoda wangang ba khotpa matamda khalla ngangbiyo haidi wangang khongthangdo chechinna thangbiyo chechinna ngangbiyo haiba gumbane ba maramdi sigi like early November hai tare ko sigi period sida mina lana ubiba lana lobiba sigumba yam thengnaba yai maram aduna wangang bada khantharaga phasna aina singa badi si oigani habado adugumba phasna khanthabiyo aduga yari gai tumin leiba haidi silence hariba like weapons adum sijina biyo ba haidi adum relationship oigera family matter oigera friends matter oigera tumina leiba simuk phaba inner phaba kai haini like thabak se lairoi ba aduna yari gai conflict kumba misunderstanding kumba da join tawdana ba sonna bi aduga if join taraga su tuminna adum leibiyo ba aduga ngang thok ta ba ya da ba kan khak phasna khantharaga kai ngang ga dage khot ka dage habado khallaga ngang biyo na haiba ko second ni card na November gi ending the future hariba energy se sisina surround toeba ko future hariba energy sina kai haina surround tor ge ha matamda pile A or like sigi ideal figure se khanmi ki basing do adum past ki memory khara na moi gi life se linger taraga or like ngasi dagina ngasi November sigi mamang da hai taraga adum recent past oi tar su kaino ma thodok ama thoki bagumba sina nungai tabagumba isa da ko future gi da mata move on to bangam da bagumba adum struggles or ga kai tawsi ge tawresi irresolute oraga leibagumba sigumba mayam thengna biramba yaeba aduna sigi November ending gi energy card china kai hai ge haba matamda future gi damakta afaba future gi damakta hotna ge hai targadi past ki memory sing de kauthok piramba taeba haidi thadok piramba taeba past haidi past ne haukrabane past yaudana present oiba budi yabana te adu tar su past haidi semdu uba yaroi dabane ba auna past da haukiba mayam do whatever happened in the past loinama kauthok amaga future gi damakta soikiba lerega su kai da soidadage soidana ba haidana semdoksiye haidane khanbiraga adagi like mina lalakpa oraga so forgive tawbikhraga adum haidi future gi damakta apha future gi damakta ina work tawbiro na hai ba pile A gi damakta so pile A khanbi basingna ahanba starting of the month na silent oina leibiba aduga ending of the month na past ki memories linger tawbi myam thadok piramaga future gi damakta work tawbiba sigi energy ani se pick tawre adu sisina nga sigi oina di pile A gi energy reading matang swaida loijare thank you for watching my video bye bye. So second gi pile B na tragana sigi maroon ideal figure se khanmi basingi damakta energy hayi November gi starting dana kai energy ending dana kai energy like habado ekhoi randomly card ani pick taraga yengase November starting gi energy birth hariba energy sine ko aduga second gi energy sina kai lege habado yengase divine side hariba energy card si thole so ahanba card ani makna kai haige habado ayamam do ina explain tawjar age sisina starting of the month sisina ending of the month kai kai obi ai habagi energy du neba ado palbi or maroon figure se khanmi basingi damakta early November da kari energy like hamatam da birth hariba energy sina surround to eba birth hariba energy sina kai haige hamatam da somgi life da ko early November sida somgi imung da anoba birth ama haidi like angangumba ama khongdarakpagumba natragana imungduda mi helakpagumba haitare ko member ama helakpagumba or friend group sidagi like nang eba loyal friend ama phongjaba natragana nang eba anoba relationship ama lakpa ko anoba kaino amagi birth tawdore ba kaino potsak amagi natragana mi amagi birth tawgadore ba ado like birth tawba haida hita pokpa khaktang oigani habanate ko like hana kaino ma situation ama chamam nar leramba da idea anoba ma phangaga situation do solve tawba ngamnaba idea ama tholak pani khangde natragana anoba friend ama phangmani khangde tra relationship or adum
angang ama phangma khotpa adum am hei to oi bi ai ba dubu kaino magi blessing amagi birthday oi ga dawre na la ka dawre na hai ba ko aduna be ready to receive the new blessing in your life and hai sigi November gi early November hai tare si sida pal bi khan bi basing gi damta ado adum idea gum oi bi ai thabak ki opportunity phangbo oi bi ai am hei to oi bi ai ko birth che asmaina hai re second ye card na divine side hai ba ko sigi like November month se pile bi khan bi ba singi da mutam na aphaba truthful oi ba man amo oi gani haina khale ado mathang da energy reading na taba main reading do da di kai hai ge habdu di mathang gi video da yang minar se do energy ge oi da di ending of the November da so divine side hai ba card na surround to ba divine side hai ba energy sina kai hai ge hamatam da thabak ama tawa matam da or kaino ma mi ama bun matam da mi du gi aphaba kai learn taw ba yai mi du gi kari aphaba side lai haina hana yengbiyo hai ba ko haidi adum like akoina samna hai ba da mi ama goishna matamda mana kaino ma aphaba ma taw matamda akoida dum recognize taw wai drani ko amaina mi khuding makta aphaba do oina han taw biyo negative side han taw bigano na hai ba maram de sigi November month se yam peaceful oina chatna bagi damakta palbi khani ba singi yam peaceful oina chatna bagi damakta November month sida happy oina chatna bagi damakta mi khuding makta aphaba oina search taw biyo phattaba or negative thoughts or negative traits sing da chatpi da na bo na biyo duga isagi man ju divine oina clear oina thambiyo na hai ba phattaba negative things da no hai ba tambiyo aduduga aphaba singi damangta thabak anoba paikhatpa beginning hoba kashu kaide na hai ba sigi November gi ending gi energy sina ko ado palbi gi reading su energy reading su matang swaida loijare sidagi lotion ba ba advice dum lotion biyo aduga ngasi go ina di thank you for watching my video bye bye mathang isina palsi natragana sigi blue idol figure se khanbi basingi damakta November ahead ta kari energy pirige habado adugi reading oi doine ado oko hoji starting of the November and ending of the November gi damakta energy card ani pick tower ni the Christ cyber energy card se thole kwa ado CC card na early November gi damakta reading energy reading oirani ba aduga second gi card na intuition hariba card se thole kwa ado sumaina card ani se pick tawa matungda ai amamam ta oina explain tawjar age ahanba card na the Christ hariba energy card gi matung ina policy khani basingi November gi starting se tradition gumba ka rituals gumba haidi adum haidi lining ba habante just lie gumba adum khoramba khotpa sugumba tawbi ba da prayers gumba do adum prayers gumba da mahi cha ba haiga haidi unrealistic oi ba prayers ate ko adum kaino ma taw boy thaba ama taw ge na mangol oi jage kaino khara ma khotpa adugum bagi prayers kumba adum grant taw ba phangba gumba aduga aphaba new ideas aduga new opportunities khara receive taw ba ya bagi energy do piri ba sigi haidi the Christ in a blessings pi haiba gumba ne ba ko aduduna sigi energy card gi matung ina like aphaba thabak ki damakta khong thangjin ba hobada adum yamna matam chaba period of time the oi policy khan bi bagi singi damakta so hoji kaino ma aphaba ma start ta ho na ba ron hai ba haidi blessings to them receive taw gadaw baler banina sigi energy card chi matungina early November sida policy khani basingi aduga mathangi energy card china kai hari ge haba matam the intuition hai ba ko ending of the November month ta policy khani basingi damakta intuition hari ba energy card che pick tawre ba sigi card chi gi matungina kai hari ge haba matam nangi like policy khani basingi inner wisdom and inner feelings to aduduna taw khalak basing do achumba phaba oi gani na hai ba haidi thabak ama taw ga daw baler ba or kaino pangthok ka daw baler matam da mi myam ge opinion ama lak pa sia ba ado mi myam ge opinion do laudri kan da isana kari thoughts lai isagna kari wakal khali habdo isana nungda khanjaba wakal da aduduna hena isagi damata best decision oigani ba aduna kaino ma tawgadaba or pangthokadaba leba matamda mingi opinion do tagadabane tagano habana te adui tarsu isana kai khali ke kari chumina khali haibage habado khanbiyam matungda isana khanna thabak tu do aina like isana khat pangthoke khali bado adu do aina tawbiragadi hena phaba oigani haba maram di intuition jamna strong aiba period oye ba ending of the month sida auna isana chummi or phai hena khanna thabak tu na hena phaba oigani haina haye ba ko ado sisina ending of the month ki November energy lai November ki ending of the month ki energy reading lai re so sumaina
reading se loi policy gi su reading se matang swai da loi jare sidagi low ba information adam lotion bio adam 100% na resonate tawdraga su generally khara makhai de resonate tawani ba ko aduna ngasi ko na di matang swai da policy gi su reading loi jare thank you for watching my video bye bye so ngasi ko na di reading se matang swai da lotion jarage aduga ai channel asibu makata na grow tawna ba video asibu like subscribe amadi share tawba kaubiga no aduga hayeng na hangchit kumba ko ay November ahead da kay orapay ay what will happen in November have reading na so na magkita ka char age so nga sige da magtadi thank you for watching my video stay tuned for more bye bye